Okay,
모양하는데 야오래. 어떻게 price 오이네. 아들이 ꯈꯪꯗꯦ ꯑꯗꯨ ꯊꯥꯔ ꯇꯥꯕꯁꯦ ꯄ꯭ꯔꯥꯏꯁꯀꯤ ꯋꯥ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯝꯗ ꯊꯥꯔ ꯇꯥꯕ ꯐꯪꯕꯁꯦ ꯀꯔꯤ ꯐꯥꯎꯏ ꯋꯥꯈꯜꯗ harawe. ꯍꯔꯥꯎꯋꯦꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯁꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯟ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯕꯤꯔꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤ ꯂꯝꯖꯦꯜꯁꯤꯗ ꯃꯥꯁꯦ ꯐꯥꯔꯁ ꯇꯥꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯌꯥꯝ ꯑꯣꯏꯕ ꯃꯃꯜ ꯈꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯎꯖꯕꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯅꯨꯡꯉꯥꯏꯕꯅ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝ ꯍꯥꯏꯅ ꯆꯨꯞ ꯂꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯁꯦ ꯀꯌꯥꯅ ꯈꯪꯖꯔꯛꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯁꯦꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯇꯥꯔꯤꯕ ꯏꯆꯥꯅꯨꯄꯤ